अहानबा मक्तदा थौरम मिरेंग ताबिरिबा अमदि ताबिरिबा पुमनमकपु बिंदिया पुखरमबमना तरामना चरी हौजे चैनल असिदा लांथोकचरी अदोमना SMS ता ताबिरिंगदुना खनबिरकपा इसेसिंगे थौरम संदोकसरिबा थौरम असि मेगाहर्ट्ज 90.0 वाहंग रेडियो की थौरम परेंग सिंगनी तोंगान बा प्लेटफॉर्म सिंगदा थौरम सिबु मिरेंग ताबिरिबा पुमनमकपुसो इका खुंदबा उचरी डायमंड टीवी यूट्यूब लाइव स्ट्रीम दा सरुक याबिरकलिबा पुमनमकपु तरामना उचरी इबुंग प्रेमानंदा थोकपम गुड आफ्टरनून नेने सोमला समराय लाकपम तरामना उचरी मैडम विद्यापति थौनौजम मिस इसाई से करम कांदा खनबा यागनी मैडम इसाई से हौजिकी ओइना अखोइदा इसाई खरा लैजरी अदा हौकिबा तांग कुंदा मयामना खनबिरखिबा इसाई सिंगनी अदो इसाई से आरे इसाई 10 मुकी सांग लैजरीबा खोइदा अदुना इसाई से लोइग्रा कांदा अनौबा मु मयामना खलहनजगे थांगाचरी पुनमक अहानबे SMS लोखचरी बा SMS असे वांगजिंग लमदिंग चिरापुरदगी सोनियाना थाबिरकलिबा SMS नि मिस इसाई अमता ताजगे सिंगर सदानंदा नाउबॉय रोसिबिना अमदी कविता अपुनबगी खोंजेलदा मयाम पुन्ना सकमिनरिबा इसाई इरांग मिनो पुदुना हारिबा इसाई असे ताजगे हाइना हाइबिरे अदुगा इसाई असे डायमंड टीवी अमदी वाहंग रेडियो ताबिरिबा मयामगा पुन्ना तामिनजगे हाइना स हाबिरे खुदोल तमजरी अहानबा खनबिरकलिबा इसाई वांगजिंग लमदिंग चिरापुरदगी सोनियाना खनबिरकपा इसाई खुदोल तमजरी मयाम पुन्ना तामिनसी मोरांगथेम इनाउगी मयेक्ता आरके जितेना सेरांगलिबा इसाई सैसकलिबसिंग हामुम सदानंदा होइद्रम नाउबॉय माइबुम रोस्तिबिना अमदी कविता खुदोल तमजरी तामिनसी हिंदी तो नते दिखोने यार ले मरोइना लम लान ब सब पुने विषय हिंदी की तो नते खोबो लम लान ब सखी गनु कादे से सुरपांदो बसे न पालोस येमो कई नुवाय बले येमो से वाती तोनो से Irang minok pura As tabla doi thingi se Poki tap tor Poki tap Irang minok pura duna Koi michi Irang minok pura duna Koi michi lang thakpa Pakhang thamoy huran badi Nuja kari pukchelo Hayo Irang minok pura duna Koi michi lang thakpa Pakhang thamoy huran badi Nuja kari pukchel kau bagi
Shaban yengi tongana Mai thong yengi wateda Shaban yengi tongana Mai tong yengi wateda Jago shabi menakana ikai jani Apsara na kai dauruni Jago shabi menakana ikai jani Apsara na kai dauruni Makhadi hairodana Irang minok puraduna Irang minok puraduna Khoi khoi michi lang thak pa Pakhang thamoi huran badi Nuja kari pukchel kau bagi Basuna khoina thamoi pukning hak chamse Nidra basuna khoina thamoi pukning hak changse Pithok lage na khoida jingna dana Laudra basu shauzaroi ne Pithok lage na khoida jingna dana Laudra basu shauzaroi ne Shaurasu kaideda aikhoisu sauroye Ash Pakhang minok phajabawo Pakhang minok phajabawo Hainok minok taurapa Nuja oibi aikhoidi Khambi thaki lemlei gumle Khambi thaki lemlei gumle Irang minok puraduna Irang minok puraduna Khoi khoi michi Khoi khoi michi lang thak pa Pakhang thamoi huran badi Nuja kari pukchel no Taram nok chari tamuja muja Ibung Robert Yumnam mangang nongsa taram nok chari Ibung Kumarjit Kuman Laisram good afternoon taram nok chari sang bidak libat ichelang lenton taram nok chari nanaw kon thousam good afternoon nene wai khom thoibi taram nok chari nene thaga chari mayam pum namak mathangi sms amul lokha chari ba sms ase wangjing dagi lalan kanta elas online haina thabirakpani isai amata khanjage huidrom nawboina sakpa chandramukhi Huidrom nawboina sakliba isai chandramukhi kadaidagi lawrubano haibe isai asi tajage haina haibire wangjingdagi lalan kanta allies online haina haibirakpani anauba marup male khudal tamjari marup asina khanbirakliba isai huidrom nawboina sakliba danabir nawremgi mayekta khudal tamjari taminasi chandramukhi kadaidagi lawrubano taminasi Chandramukhi Chandramukhi
चन्द्रमुखी चन्द्रमुखी कदाइदगिलौरु बनो नंगिलैना सिंगी मचुशिबु चन्द्रमुखी कदाइदगिलौरु बनो नंगिलैना सिंगी मचुशिबु kana khanghanna locharakpa aigi thamoida sankraba machu karamna nangi laina sinda churam liva chandramukhi kadaidagi lauru bano नंगिलैना सिंगी मचुशिबु Chanavi maga aroiba unakiba numita lilakiba magi furik machu tamna khabi chanavi maga aroiba unakiba numita lilakiba magi furik machu Thamoy sinthungna sanglamba machu Thamoy sinthungna sanglamba machu Karamna nangi laina singa Churam liva Chandramukhi kadaidagi lauru bano Nangi laina singi Machushibu Magiwari ning singnaba nang na imang sida satpara Ningam da maicha helhanaba Magiwari ning singnaba nang da imang sida satpara Ningam da maicha helhanaba Ahingda sinthava magi pirangla Ahingda sinthava magi pirangla Pagliva nangi laina sinda Ayu khudin Chandramukhi kadaidagi lauru bano Nangi laina singi machushibu Kana khanghanda locharakpa Aigi thamoida sankraba machu Karamna nangi laina sinda Churam liva Churam liva Thagachari pumnamak YouTube live ta nong na sang bidak liba pumnamak po taramnok chari samsa Sonia good afternoon ibong Kelvin good afternoon taramnok chari
Miss Udavasidi Nongaite. Nanaw Konthozam, good afternoon, Taram Nok Chari, Mayam Pumnamak, Matangi, say Lakochari. Lakochari by SMS as the Mayang Impal, Maybam Dagi, Yumnam Robert Na, Tabidak Liba SMS ni. SMS nam amadi pusparani ani puna sakminari bay say henmali aina nungsiba haina sehori bay say sita jage haina haibire tangachari khanbiragli bay say khodoltam jage dalong gurumayum ge mayekta dipsinam na serangli bay say sakli basing pusparani amadi SMS nam khodoltam jari taminasi Hai ro se nang su nung si re
ꯆꯔꯤ ꯄꯨꯝꯅꯃꯛ Ima Bimola Konsang, good afternoon. Nene Lalita Yankom, Teramnok Cheri, Selang Lenton, Semsa Sonia. Good afternoon, Ipung Kelvin Lystrom. Lokachari Matangi say can be like Libasi Kangabok Pali Dagi, Jutianing Thousand Nag Tabi Liba SMS ni. Aroy Banate Flamgi Abok Nate Ekoigi Malik ni Lekon Sem liba Ekoigi Haina. Say how we say. Aroy Banate Flam Asidagi can be liba say ni. Ibong Jiten Kangabok Pali Dagi na Tabi liba SMS Kudol Tamjari. Aroy Banate Flam Dagi Kunjabi Hari Amade Sunita ni Puna Sakmin Liba say Cassie Robin Amade Premila Ani Gemayekta S. Dijendrana Sarang Liba say Kudol Tamjari Taminasi Abok Nate Koigi Hena say Horiba Kudol Tamjari. Abok nate nangdi ay khoigi Abok nate nangdi ay khoigi Ima ipalay tralay kolsigi Malini lay kong somliba Malini lay kong somliba Ay khoigi Ay khoigi Imong ibina, yenguni na koy mo. Imatumani kag sinaramidana na koy anina. Sare kangdong pana, ni paredo na nga sidi. Tandara pa, mapanggangin mamay. Mabu ay wala sinarare. Amok tayo nga unay na koy mo. Amok tayo nga unay na koy mo.
ꯂꯩꯆꯤꯟ ꯄꯣꯃꯥꯏ ꯍꯥꯡꯗꯨꯅ ꯈꯪꯅꯨꯡ ꯂꯩꯕꯥꯛꯇꯨꯗꯒꯤ ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯛꯎꯀꯣ ꯂꯥꯏꯔꯔꯕꯤ ꯀꯅꯥ ꯂꯩꯇꯕꯤ ꯅꯃꯥ ꯑꯩꯅ ꯏꯁꯨ ꯑꯅꯤꯕꯨ ꯃꯤꯃꯥꯟꯅꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦꯗꯣ ꯂꯥꯏꯔꯝꯂꯦꯟꯗ ꯋꯥꯔꯧꯒꯅꯨꯀꯣ ꯅꯈꯣꯏ ꯑꯅꯤ 이바보 와롱가루고 이바보 와롱가루고 थाबल ipom लगता अबो की नुंसी थाबल ipom लगता सान जरगी पुंसी दो सान जरगी पुंसी दो आंगाम ओइरी ngei नंगी तंपानी इमा की तंपा नंगी थौजानी ईश्वरी थौजाल नंगी तंपानी इमा की तंपा नंगी थौजानी ईश्वरी थौजाल अभोग नती नंगी ऐखोइदी अभोग नती नंगी ऐखोइदी इमा इफा लैत्र लैकोसिगी माली लैकों सोंगिबा माली लैकों सोंगिबा ऐखोइगी ऐखोइगी अबुक नती थागतचरी एवं एमडी सहित खान तराम नोकचरी एवं जेन तसगो सेम एसएमएस की इसे खनबा से डेट कया गिनो अमुक्ता हाइबिरो एवं इसे एसएमएस ऐसे तांग कुंदा मयामना खनबिरखिबे इसे नि इसे खरा दुम लैजरी अदो यंगसे ngasi से इसे खनबा याबगे चांस तो लैददबो माले इसे तरामुक लैबने खरा खुदोल तमजरे यंगमिनसी Sir Register Thangzam, good afternoon. Taram Nokchari. John Ma, good afternoon. Nona Changbiragliba, Pumnamapu, Taram Nokchari. Sir Denin Oinam, good afternoon. Miss Eshei Khanbagi number say 700 na haubasira. Haubase oiduira. Oidini sir, ado hausi ki oina di SMS Eshei Khanbagi thoram se हौजी हौजी के ओइना खनबा याद्रि सर इसे खरा अखोदा लैजरी तांग कुंदा मयामना खनबिरखिबे इसे लैजरी बा इसे खरा से खुदोल तंबा लोइजरबा मतुंगदा अदुम अनौबा अमुक मयामना खलहनजगदैने दंगासी से ngaimina से थौरम से लोइबा फौबा सरक याबियो इसे खनबगी खनबा यागदबा माले ngasi से थगाचरी लखचरी मथंगी SMS असे नोपो इंगौ रोक्तगी याइफबा मंगांगना थाबिरखलिबा SMS नि अवाइबा मपु फिल्म की पुष्परानी न सकलिबा इसे वखल की हौरफम ओइबना हाइना से हौरिबा इसे ताजगे हाइना हाइबिरे अदुगा इसे इसे वहौ रेडियो ताबिरिबा मयामगा पुन्ना ताजगे सोइदना थाबिरकलो हाइना सु हाइबिरकबनी नोंपोक इंगौ रोक्तगी इबुंग याइफबा मंगांग खुतल तमजरी इबुंगना खनबिरकलिबा इसे रमी मैतै की मयेक्ता अवाइबा सॉरी सेंजमना सेनांगलिबे इसे अवाइबा मपु फिल्म दगी पुष्परानी ना सकलिबे इसे खुदोल तमजरी तामिनसी
Changin togi khalladona imit ase ushilla basu nang tagi shantam ni uriba thamoida lutona leikraba na hakko thamoida lutona leikraba na hakko mafam kadaida thirogani Tago tanikla thawanlat Numadol mabema thajani Bukning warat bilay chilna Thamoy gi satam sing yeklari Tago tanikla thawanlat Numadol mabema thajani Bukning warat bilay chilna Thamoy gi satam sing yeklari Khoirang naraba hingse Khamdonali phallage nasidi Inakta muktang hamladona Ahingsigi fajar satam sing Mapung fahan diraru Nahatna Limjarab khudsana aigi samnangda Khallakpa Limjarab khudsana aigi samnangda Khallakpa Kokleroida banangi satamgi maju sing aigi thamoida hanjin 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 shankari
cheri pumnamak taram nok cheri ibung doba nane memsa sago sem taram nok cheri aigi isai yaudrabo nanau isai khan ki bada ming lefam mek seng na hai ki bo ragadi isai thi soidana yawram gani ado SMS khara di kakchat kakre habadi ming lefam hapaktaba SMS khara yaweba aduna adu singdudi ekhoina mayam da pathokpa matamda kanana khanbira ino kari lamdagi no habagi wahang singse lakadaba oibana SMS di kakre aduga ming lefam mek seng na haibi ki bo ragadi soidana lakmin isai se lakani naiminase nona sangbirak iba Siddharth nongthombam taram nok cheri good afternoon anoba marup male Siddharth ibung do bakurizam kaka Samarendra hikrizam kaka buso taram nok cheri good afternoon kaka Eshei gadinglu palmei good afternoon Eshei taram nok cheri lokha cheri mathangi SMS thabirak iba ase pisumdagi ibung do bakurizam na thabirak liba SMS ni Miss isai amata khanjage film nungsibi takhelei film gi imagi nungsibi takhelei haina se horibe isai do mukta thabira o haina haibirak pani daga tabining bakhara so hapire ibungna ichebema ibemcha ningthaujam Somola Lalita Bala Aruni Helen Sasirani Ranibala Bimola Ngangbiton iche mayam siga radio tabi diba mayam ka puna tamina jege haina sa habiri matang sana ibung dhobana jangbirak baga matang sana isai siso thengna jari khudol tanjari ibuna khanbiri be sei nungsibi takhelei film dagi Brojendra Wahingsa gi mayekta Gopina sairangli be isai saisakli be Nandesori khudol tanjari Ramesh amadi Nandesori khudol tanjari taminasi Noi baba se isau yam langdra
wanglen mi kup khudingda ngairi babana ichabu chauba share pharakpa Thamoy shumhat hallo punsigi shintha panglero Bagidi nungsibi ta khelai nungsi thoibi ichani nangse Taram nok ceri khaba ibum jiten ima ibem hal taram nok ceri Sir Mani Chandra Morangcha. Good afternoon. Nang sang bidak liba pum namakpu taram nok ceri mathangi SMS lokho ceri. Miss Eshei mata tajage kari thada lauge. Haribe Eshei se tajage haina haibiri. Eshei asibu tajaningi haiduna message thanjarak liba ha kaksingdagi renuka na thabirak liba SMS ni. Sakhang daba film dagi Moirang tem ibom sagi mekta pusparanin naserang liba Eshei kudol tamjari taminasi kudol tamjari Renuka nang khanbirak pa Eshei kudol tamjagi taminasi Pusparani hui drama mandi Ramesh Chandra ani puna sakmina liba Eshei ibum sagi mekta BM Kolana serang liba Eshei kudol tamjari taminasi thada laksira तेरी थाद लागोगे मेरा थाद लाक्सिरा भाईरेन थाद लागोरा बुरबार तो नाइजरी Ingin thangsu am jadi langbal thangsu patmili kundulai ranga syapaka mingol papingan kudaji तेरी थाद लागोगे मेरा थाद लाक्सिरा
Kalen may sa langdringay Inga nungzu nangdringay Ngay zaramge laira sangda Kawigan pamubi Nang bungay duna Nonggaw bisik lagum Aigi itaw na Nongin sikla oirani Singna paray Thadok lo ne Singna wakal Thadok lo ne Aina lepriye Ingil thashu pam jadi Langbal thashu bat medi Shajibugi noma panba Nini panba hiyangai Ipam lamdam nung shiba Yang halbiyu panguba Hayrang athoiba Panthaw hingkolday Kari thad laguge Mera thad lagsira Thagachari mayam pumnamak Sar sauba imai bema thongjaw taramno cheri gaitri hairom mayam comment se tension laga panjage daga isai khara lakhat jahoge ngabiu mayam isai khanba ngasi isai khanba soidana yaragani mathanda lakhat chari ba SMS ase yaripok malom dagi ganga thabirali ba SMS ni Swami Kumar na sakpa high school tamlingai dagi nungsi jarakpani mahak to handang marak college ka thibati ge haina se hoibe Eshei ase ta jege haina haibire daga Eshei ase ipuroi ba Dhananjoy amadi chanopi Beloria da dedicate to jege haina sa habire khotol tamjari madam ganga na thabirokpa khanbirakli ba Eshei yaripok malom dagi ganga na khanbirakli ba Eshei ne khotol tamjari Swami Kumar na sakli ba Eshei Arke Jitengi mayekta oinam Swami Kumar na sakliba Eshei high school tamlingai dagi haina se horiba kudol tamjari taminasi High school tamlingai dagi nungsi najarakti mahato Handak marak college kathibadagi High school tamlingai dagi nungsi najarakti mahato Handak marak college kathibadagi Maong ama tautare Anauba sangga illubadagi Maong ama tautare Anauba sangga illubadagi Magi wakal ho kabara Magi wakal ho kabara High school tamlingai dagi nungsi najarak pimahato Handak marak college
ꯈꯥꯛꯈꯤꯕꯗꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯈꯔꯦ ꯑꯅꯧꯕ ꯁꯪꯒ ꯇꯤꯜꯂꯨꯕꯗꯒꯤ ꯁ꯭ꯀꯨꯜꯁꯨ ꯂꯥꯟꯊꯣꯛꯄ ꯉꯝꯍꯧꯗ ꯀꯣꯂꯦꯖꯁꯨ ꯀꯥꯕ ꯐꯪꯍꯧꯗ ꯁ꯭ꯀꯨꯜꯁꯨ ꯂꯥꯟꯊꯣꯛꯄ ꯉꯝꯍꯧꯗ ꯀꯣꯂꯦꯖꯁꯨ ꯀꯥꯕ ꯐꯪꯍꯧꯗ ꯏꯀꯥꯏꯅ ꯈꯥꯡꯖꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯆꯥꯛꯍꯜꯂꯤ ꯏꯀꯥꯏꯅ ꯈꯥꯡꯖꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯆꯥꯛꯍꯜꯂꯤ ꯈꯪꯍꯧꯗ ꯍꯣꯡꯈꯤꯕ ꯅꯪꯒꯤ ꯅꯇꯧꯅ ꯍꯥꯏꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯖꯔꯛꯂꯤ ꯃꯍꯥꯛꯇꯣ ꯍꯟꯗꯛ ꯃꯔꯛ ꯀꯣꯂꯦꯖ ꯀꯥꯈꯤꯕꯗꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯈꯔꯦ Isai ase taminari mayamda kariguma khanghanjari SMS ta isai khanbagi numit ase ngasi thamjari aikhoina sizinajariba number 7005707808 number ase hojik hangduna laijare number asida adomna tabiningli bai isai SMS si khutangda khanbiba yagani number ase amuktang hana khanghanjari 7005707808 number asida adumna tabining ba isai SMS ki khutangda khanbiyo adugo call di tawsanbirakano call to birakpa ngakpigani call ase kaksare SMS khanbirakna bagi damak SMS thabirakna bagi damak mayam dhaijari nomadi soidana ngainaba hainaba laitana nomadi soidana ngainaba iskul ki lambi duda lapthi dare unage khana ngairuba iskul ki lambi duda lapthi dare unage khana ngairuba angauba tahale aigi wakhal tamlingaydagi nungsinajaraklि mahato handak marag college kakibadagi high school tamlingaydagi nungsinajaraklि mahato handak marag college kakibadagi mawong ama tawkare anauba sanga tillubadagi mawong ama tawkare anauba sanga tillubadagi magi wakal hong kabara magi wakal hong kabara magi wakal thagachari mayam pumnamak haukiba tang kunda mayamna SMS ta khanbi rakhiba isai ase aikhoida isai amakata ngaijare aduna ngasi amuk mayamde isai khalanjari Thauram sida aikhoina season najaba number 7005707808 hairiba number asida adamna tabining libai sai ado SMS ki khotangda khanbiba yagani hauji number ase hangduna laijare adubu khalliba isai ase ngasi mayamda khudol tambadi ngamjaroi mathangi thauram haibadi hayeng ase kalaga hayenge mathang hangsitta mayamda pung 12 tarakpa matamda SMS ki isai sadana makke khudol tamjage Lakhachari aroiba isai miss isai amata tajage ranbir thaunana sakpa laksage nanakta toina nangbu yengjage lona haribe isai ase tajage haina haibire SMS thajarakliba aiha
ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯑꯕꯣꯝ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯦ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯑꯕꯣꯝꯅ ꯊꯥꯕꯤꯔꯛꯂꯤꯕ SMS ꯑꯁꯤꯅ SMS ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯑꯣꯏꯖꯔꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯃꯤꯟꯅꯁꯤ Thagachari mayam pumnama khudol tamjari bai isai asiga loinana mayamna SMS ta tabiningduna khanbirakhiba isai gi thauram loisinbagi ayaba laujari tongan ba platform singda amadi Diamond TV YouTube live stream da saruk yabiri ba pumnama po hana thagachari kaka Samarendra
Miss Bindia ไอ้กีใส่ท่าคราบันนี้เฮาจิกไปทำไงท่าบีด้วยเนาะก็อีใส่เซให้ยังการแล้วก็หังสิแต่ SMS กิทรมาเซปุงนิมิตยังบ่ปุงตารานิถอยตาบมาตำได้ใส่เซกิทรมเลยจักนี่อันดูบุกกากีใส่เซอาหารบะคนนั้นเราคัดจะบ่ได้นังจะเราคัดรีบมาตำได้แต่ทรมต่อรีบมาตำได้เราคัดปนังเฮาแล้วก็ดิสอยได้นะคุดอลตำจักก็นังเฮาได้บ่ตาก็ที่มาทางนี้ทรมได้บ่ไงมินะเซทาบีได้คิดไปใส่ดิสอยได้นะมาเกคุดอลตำจักกันนี่ทางก็จะดีมยามปุ๊บนะมาเฮาจิกี้ไว้นะมายามตะกี้กันนะบริยาทางเราจะดีอิมามาเบียมกักซิงบุษแกคุมนะปุ๊บจะดีมาทางกีพีเอสเตอร์ปุ๊บนิ่งกีวารอลมยามปุ๊บนะสรุปยามมินะเซปุ๊บนะมาปุ๊บมุกหันนะบินยาปุ๊บครัมบัมนะครัมจะดี